THOUBAL district HEIROK KENDRA ki manung chanba Thokchom village tagi TONJAM CHANDRAMANI KOUBA Masagi CHAHI Marifumari rom SURABI NUPI ama COVID19 na NABADGI MATAM KHRA LEIRAMLABA MATUNG NGASI LEIKHIDABRABA MATUNGDA HAKCHANG adu kinabadagi POLOIBINABA LEITABADAGI HEIROK KENDRA ki MLA Dr.Th Thokchom Radheshyam Masa Mak Sharuk Yaduna HEIROK KENDRA COVID Warriors Committee ki thaumi singna ngase mathong mangam pangthokre POLOIBADA Sharuk yakiba MLA Radheshyam na hai ngasi asi yamna nungaitaba numitne HEIROK KENDRA ki manung chanba Thokchom village asida COVID19 ki LEITRE se community transmission ki thakta LEIRAMLABA matung khullasigi COVID warrior volunteer mayam amadi miyam ga loinana ningthina LEITRE se laksin bangamki adubo ngasi khullasidagi ima ama masagi yumda laina sina leitre ima se COVID19 positive oiraba matung HEIROK KENDRA gi oina hangliba community home isolation center da su leirame panba yabadi ngasi masagi yumda LEIKHIDABRABA CHANDRAMANI ase jaliba me thagi HAUKIBA tang taramathoida COVID test tawada positive oibadagi HEIROK KENDRA gi hangliba community home isolation center da May 12 dagi leiraba matong May 13 masagi yumda leirpani hairi koi kendra gi asigi Thokchom gram panchayat ki pradhan ai amadi koi center gi supervisor koi volunteer mayam leiri mayam koi yam pulle ha kanda asi koi yauna asi poloi raga koi gi HEIROK KENDRA gi ngam khringmakta समायना कोविड का मरी लेना लेते वो खुद भी यावरा कदी कोई पोलोई में नहीं करी गुम्बा लेका इधना गंगना पोलोई बा कि बन हमारे तो बच्चे नबल ले रखे कोई सा यावन अपने में हम कोई वॉलंटियर में हम आई सा ले तो पोलोई बा कि मथो में हम कोई सोच न तो जगह नहीं है ना मैं हम अभी मैसेज ना पिज़्ज़ा के ना किसी पे लागा तो जगह नहीं